MANIPUR की Tamenglong district Leiba National Highway 37 da Landslide Thokpana Maram Oiraga Gari chani Henba Panduna Leiri Haukiba numit nini humni asida nong kana chubana MANIPUR ki Tamenglong district ki National Highway 37 da Leiba Nungdalalda Landslide Thokpana Maram Oiraga Imphal dagi Ziribam amadi Silchar chatpagi lambi thingkhre ngasi ayuk pung 8 mung taba matamda thokiba landslide aduna Imphal dagi Ziri rom chatkigadawba amadi Imphal da lakadawba nakalani makta Gari chani hena pankre Chaurakna meter kuntra muki oiba landslide aduna gari sing pankiba aduda thau amadi LPG gas pudun lakwa tanker sing yauri National Highway amasung Infrastructure Development Corporation Limited na akai atoi sing lauthoknaba amasung traffic flow amukhana semgatnaba excavator amadi atopa heavy machinery sing sizinakre panbagai Indian Meteorological Department na May 19 da red warning ama thoki forecast aduda May 13 gi ayuk angan badagi May 13 fawagi manungda Tamenglong district ki mafam singda nonglei nungsit yauna akanba nung chugani haikiba laikhrabani nakalamaromda Senapati district ki deputy commissioner na National Weather Forecast Center dagi forecast amagi matung ina miyamgi public notice thoki amadi checking warol thamki notice aduda ising ichang thokpa yaba John Singh Turel Singhi manakta Pibam Pagalakti Pawa Tangai Fadaba Natana Chatok Sasin Amasung Mapanda Chatok Sasin Tawa Pumnamak Tawdana Bahaiki Loinana Masigi Manungda Chandel District Police Advisory Nasu Notice Sama Thokre Madudi Leptana Nongkana Chubana Maram Oiduna Isingi Chang Hengalakli Ba Chakpi Turel Gimanakta Nga Paba Natraga Turel Nakna Chatanaba Akanba Wapam Sing Thamkiba Lake Rabani